Aduga aigi intro masam sudau jaramge aigi ming baby ningombam aigi kandako mina ise amubi agaweba nokni ai matamda samsu khoi muzu mu mama baba do thanks na hayo haye ado aigi di animak leitre aigi damakta second khar tamarsu comment pibirakpado video yengaga video asang asang sam yam yawre ko khoi magi abo mama se abok se magi dukan phame bako Meghalaya gi dum khara phajaba pham mi chatlaga ai mukbang tawge na khalle bako mukbang na trasu sum blog koi kai oi dum chabi khotbi ai khara dum tawse starring kamalaga mother tawe ai without returns to me amana help tawa matam da returns kum se adum khan bane bako adon noina aingonda comment taw ko babadi aina khangpa da dum neramtre mama lei tabadagi adum leitre bako adum mayam sigi mayam aigi video sibu yengbiriba khudingmak thagajari aduga subscribe tawdaba yaw tardi subscribe soina tawshinbiramo aduga aina ngasi chadoise keli chana ne singju ne bora ne ado si chabiro haiba mayam do ai haijaramge Priyanka Waikhom Laihau Rangbam Rejita Edidas Harungbam Manjali Chanu Adaidi Roshan Haikrozam na Mimi Singju Charo Haye Mimi Singju amka phajana charakige aduduga dam hel huipa inka aduga konsam Sophia manu chabir on haye ado mayam ngasidi ai comment ju khara pathok sarake aduga aigi intro masam sudau jaramge aigi ming baby ningombam ai Instagram ID do description da hapane mayam adum follow tawbiro aduga ai family se ai ithantane haibadi aigi ichinaw ithantane aduga mayam ai chaba hodringai da comment amatang paramge na paramdoi comment se answer pibo ina pajarakadoine Sangita no mai them haye mana sumaina comment am pibirame ai mamangi ama mukbang ama comment pa mi mukbang do aduda mana comment pibiramane masak phajabanina bad comments amta pinadre asini sak phajaban phajana poklakpagi kana ba haibase nakhoi mama bapa do thanks haye ko ado ai dum haijabane mam phajaba thiba dudi mi mami ne ai angang oi kandako mina ise amubi agaweba nokni ai matamda samsu khoi muzu mu hojik su dum muri adui tar sum chawkhalakpai matungina hanagi da type tadi tawdreba ko mayam adune phajaba thi ba haibasi mi mami ne si ma haijaramge manasida haibagi haijabani ko haibani masak phajabagi keba bad comments pinadre hai aduga nakhoi mama baba do thanks na hayo haye ado aigi di animak leitre si haijage aduga thanks budi dum thanks ne maramdi ai bu pokpiramaga loima khanghanbiramagi ko ado me mathang dum comment parake chaba hawrake cha hana thakke cha cha dinga side haidu thammagi as Bora ni maya Bora char o haibado chana ja keli chana ja khara mangan je popa hendokre bako doisu yam hawdoina chajar kemam keli chana jabiro haibado Beson thoi drink cái cả lối happen trên hỏi wow chẳng ăn khoao gì đây nào
ꯅꯥꯀꯨꯞꯄꯤ ꯕꯣꯔꯥ ꯂꯣꯏꯒꯤꯗꯅ ꯁꯄ꯭ꯔꯤꯡ ꯑꯣꯅꯤꯌꯟ ꯃꯅꯥ ꯕꯣꯔꯥ ꯆꯥꯔꯦ ꯑꯗꯨꯒ ꯃꯌꯥꯝ ꯊꯦꯡꯛ ꯌꯨ ꯁꯣ ꯃꯆ ꯑꯩꯉꯣꯟꯗ ꯚ꯭ꯌꯨꯋꯔꯁ ꯈꯨꯗꯤꯡꯃꯛꯁꯨ ꯁꯕꯁꯀ꯭ꯔꯥꯏꯕꯔꯁꯨ ꯑꯗꯨꯒ ꯀꯣꯃꯦꯟ ꯄꯤꯕꯤꯔꯛꯄꯁꯨ ꯑꯩ ꯃꯃꯥꯡꯗꯁꯨ ꯑꯗꯨꯝ ꯍꯥꯏꯖꯕꯅꯦ ꯃꯌꯥꯝ ꯍꯥꯏꯕꯗꯤ ꯑꯩꯒꯤꯗꯃꯛꯇ ꯁꯦꯀꯦꯟ ꯈꯔꯇꯪ ꯑꯣꯏꯔꯁꯨ ꯀꯣꯃꯦꯟ ꯄꯤꯕꯤꯔꯛꯄꯗꯣ ꯚꯤꯗꯤꯑꯣ ꯌꯦꯡꯉꯒ ꯚꯤꯗꯤꯑꯣ ꯑꯁꯥꯡꯕꯁꯨ ꯃꯌꯥꯝ ꯌꯥꯎꯈ꯭ꯔꯦꯀꯣ ꯑꯗꯨꯒ ꯑꯩꯗꯣ ꯂꯣꯏ ꯌꯦꯡꯕꯤꯔꯒ ꯀꯣꯃꯦꯟꯒ ꯄꯤꯕꯤꯔꯛꯄꯗꯣ ꯃꯌꯥꯝ ꯑꯁꯦꯡꯕ ꯑꯩꯉꯣꯟꯗꯗꯤ ꯌꯥꯝꯅ ꯚꯦꯂ꯭ꯌꯨ ꯌꯥꯝ ꯂꯩꯖꯩꯌꯦꯕꯀꯣ ꯃꯌꯥꯝ ꯑꯩꯒꯤ ꯀꯅꯥꯝꯇ ꯂꯩꯇ꯭ꯔꯁꯨ ꯅꯣꯏ ꯃꯌꯥꯝ ꯂꯩꯕꯗꯣ ꯑꯗꯨꯃꯥꯏꯅ ꯑꯗꯨꯝ ꯐꯤꯜ ꯇꯧꯋꯦ ꯑꯗꯨꯝ ꯁꯨꯃꯥꯏꯅ ꯁꯨꯝ ꯂꯩꯁꯦ ꯃꯌꯥꯝ ꯀꯃꯦꯟ ꯑꯗꯨꯝ ꯇꯧꯕꯤꯔꯝꯃꯣ ꯑꯩꯉꯣꯟꯗ ꯁꯦꯝꯗꯣꯛꯅꯤꯡꯕ ꯍꯥꯏꯅꯤꯡꯕ ꯂꯣꯏꯅ ꯍꯥꯏꯕꯤꯔꯝꯃꯣ ꯃꯌꯥꯝ ꯑꯩ ꯑꯗꯨꯝ ꯍꯣꯠꯅꯖꯒꯦ ꯂꯣꯏꯅ ꯍꯥꯏꯖꯒꯦ ꯑꯗꯣ ꯑꯩꯁꯦ ꯁ꯭ꯀ꯭ꯔꯤꯟ ꯁꯣꯠꯁꯦ ꯂꯧꯃꯟꯕꯗꯣ ꯌꯥꯝ ꯌꯥꯝꯃꯅꯤꯅ ꯃꯌꯥꯝ ꯑꯩ ꯆꯦꯗ ꯑꯣꯏꯅ ꯏꯊꯣꯛꯑꯦꯕ ꯍꯥꯏꯕꯗꯤ ꯃꯤ ꯃꯌꯥꯝꯅ ꯀꯩꯅꯣ ꯇꯧꯕꯤꯌꯨ ꯃꯌꯥꯝꯗꯣ ꯑꯗꯣ ꯆꯦꯗ ꯏꯊꯣꯛꯑꯦ ꯑꯗꯣ ꯑꯩ ꯁꯤꯒꯤ ꯀꯣꯃꯦꯟꯁꯦ ꯑꯩꯅ ꯁꯤꯗ ꯍꯥꯏꯔꯛꯀꯗꯣꯏꯁꯦ ꯑꯩꯉꯣꯟꯗ ꯑꯗꯨꯝ ꯚꯤꯗꯤꯑꯣ ꯈꯨꯗꯤꯡꯒꯤꯀꯣ ꯀꯣꯃꯦꯟ ꯄꯤꯕꯤꯔꯛꯄ ꯃꯤ ꯃꯃꯤꯡꯗꯣ ꯑꯩ ꯈꯤꯇꯪ ꯍꯥꯏꯖꯔꯝꯒꯦꯕ ꯍꯥꯏꯕꯗꯤ ꯑꯩꯒꯤ ꯚꯤꯗꯤꯑꯣ ꯈꯨꯗꯤꯡꯗ ꯀꯣꯃꯦꯟ ꯑꯗꯨꯝ ꯇꯧꯕꯤꯔꯛꯄꯅꯤꯅ ꯑꯩꯅ ꯑꯗꯨꯝ ꯍꯥꯏꯕꯗꯣ ꯍꯥꯏꯕꯗꯤ ꯑꯩꯒꯤꯗꯃꯛꯇ ꯃꯇꯝ ꯀꯥꯏꯊꯣꯛꯄꯅꯤꯅꯀꯣ ꯑꯩꯅꯁꯨ ꯑꯗꯨꯝ ꯔꯦꯁꯄꯦꯛ ꯇꯧꯖꯕꯒꯤ ꯃꯃꯤꯡꯗꯣ ꯑꯗꯨꯝ ꯍꯥꯏꯅꯤꯡꯕꯒꯤ ꯑꯗꯨꯝ ꯍꯥꯏꯖꯔꯝꯗꯣꯏꯅꯦ ꯑꯗꯣ ꯃꯃꯥꯡꯒꯤ ꯀꯣꯃꯦꯟ ꯄꯥꯊꯣꯛꯄꯗ ꯃꯃꯤꯡ ꯍꯥꯏꯗꯕ ꯍꯥꯏꯈ꯭ꯔꯕꯗꯤ ꯑꯩ ꯁꯤꯗ ꯌꯥꯎꯔꯝꯗꯧꯗꯤ ꯃꯥꯟꯗꯦ ꯑꯗꯨ ꯑꯣꯏ ꯇꯥꯔꯒꯁꯨ ꯅꯧꯅ ꯑꯃꯨꯛꯀ ꯀꯣꯃꯦꯟ ꯑꯗꯨꯝ ꯇꯧꯕꯤꯔꯛꯄꯗꯣ ꯑꯗꯨꯗꯨꯅꯦꯕꯀꯣ ꯑꯗꯨꯒ ꯑꯩꯉꯣꯟꯗ ꯑꯗꯨꯝ ꯀꯣꯃꯦꯟ ꯇꯧꯕꯤꯔꯛꯄ ꯈꯨꯗꯤꯡꯃꯛ ꯑꯩ ꯃꯁꯛ ꯍꯥꯏꯗꯤ ꯌꯨꯖꯔꯒꯨꯝꯕ ꯑꯣꯔ ꯃꯃꯤꯡꯒꯨꯝꯕ ꯑꯩ ꯂꯣꯏꯅ ꯈꯪꯖꯩꯌꯦꯕꯀꯣ ꯃꯌꯥꯝ ꯑꯗꯣ ꯀꯣꯃꯦꯟ ꯇꯣꯏꯅ ꯄꯤꯕꯁꯦ ꯒꯦꯂꯤꯅꯥ ꯊꯣꯛꯁꯣꯝ ꯍꯥꯏꯌꯦꯀꯣ ꯃꯃꯤꯡ ꯈꯔ ꯑꯗꯨꯝ ꯍꯥꯏꯔꯛꯀꯦ ꯑꯗꯨꯒ ꯀꯣꯃꯦꯟꯁꯨ ꯑꯃꯅꯤ ꯑꯗꯨꯝ ꯄꯥꯊꯣꯛꯆꯔꯛꯀꯦꯕꯀꯣ ꯒꯦꯂꯤꯅꯥ ꯊꯣꯛꯁꯣꯝꯁꯨ ꯑꯗꯨꯝ ꯄꯤꯕꯤꯔꯛꯑꯦ ꯃꯦꯔꯤꯅꯥꯁꯨ ꯄ꯭ꯔꯤꯌꯥꯡꯀꯥ ꯋꯥꯏꯈꯣꯝꯁꯨ ꯍꯌꯤꯡꯇꯥꯛꯁꯨ ꯏꯝꯂꯤ ꯑꯦꯅꯤ ꯍꯥꯏꯀꯣ ꯊꯦꯡꯛ ꯌꯨ ꯏꯝꯂꯤ ꯑꯦꯅꯤ ꯃꯥꯁꯦ ꯃꯥꯅ ꯏꯪꯂꯤꯁꯇꯒꯨꯝꯕ ꯍꯥꯏꯔꯛꯑꯣ ꯍꯥꯏ ꯃꯥꯁꯦ ꯃꯅꯤꯄꯨꯔꯤ ꯈꯪꯗꯕ ꯃꯥꯜꯂꯦ ꯑꯗꯨꯅ ꯑꯩ ꯏꯝꯂꯤ ꯑꯦꯅꯤ ꯊꯦꯡꯛ ꯌꯨ ꯁꯣ ꯃꯆ ꯐꯣꯔ ꯋꯥꯆꯤꯡ ꯃꯥꯏ ꯚꯤꯗꯤꯑꯣ ꯑꯦꯟ ꯀꯤꯞ ꯁꯞꯄꯣꯔꯇꯤꯡ ꯃꯤ ꯑꯩꯗꯤ ꯁꯤ ꯅꯠꯇꯅ ꯑꯗꯨꯝ ꯍꯥꯏꯅꯤꯡꯉꯥꯏꯗꯣ ꯀꯩꯁꯨ ꯂꯩꯇꯦꯕꯀꯣ ꯍꯥꯏꯕꯗꯤ ꯍꯥꯏꯅꯤꯡꯉꯥꯏ ꯂꯩꯇꯦꯗꯤ ꯃꯌꯥꯝꯕꯨꯗꯤ ꯂꯩ ꯑꯗꯨ ꯑꯣꯏꯔꯁꯨ ꯑꯗꯨꯝ ꯊꯦꯡꯛ ꯌꯨ ꯁꯣ ꯃꯆ ꯑꯩ ꯀꯣꯃꯦꯟ ꯑꯗꯨꯝꯕꯨꯗꯤ ꯍꯟꯖꯩ ꯑꯗꯨꯏꯁꯨ ꯑꯗꯨꯝ ꯍꯥꯏꯔꯝꯕꯅꯦ ꯃꯌꯥꯝ ꯑꯗꯨꯒ ꯔꯣꯃꯦꯁ ꯃꯣꯏꯔꯥꯡꯊꯦꯝ ꯑꯦꯟꯖꯦꯂꯤꯅꯥ ꯑꯉꯣꯝ ꯃꯥꯁꯦ ꯑꯩꯒ ꯏꯃꯥꯟꯅꯕꯤ ꯑꯣꯏꯈ꯭ꯔꯦ ꯑꯗꯨꯝ ꯀꯣꯃꯦꯟ ꯄꯤꯅꯕꯗꯩ ꯃꯌꯥम ꯑꯗꯨꯝ ꯑꯩꯉꯣꯟda ꯑꯗꯨꯝ ꯇꯣꯏꯅ ꯊꯥꯔꯛꯑꯗꯤ ꯑꯗꯨꯝ ꯃꯁꯛ ꯈꯪꯖꯩꯕꯀꯣ ꯑꯗꯨꯒ ꯀꯟꯚꯔꯁꯦꯁꯟ ꯇꯧꯕ ꯃꯇꯝꯗꯁꯨ ꯑꯗꯨꯝ ꯏꯃꯥꯟꯅꯕꯤꯒꯤ ꯇꯥꯏꯞꯇ ꯑꯗꯨꯝ ꯇꯧꯕꯗꯣ ꯑꯗꯨꯃꯥꯏꯅ ꯇꯧꯋꯦꯕ ꯁꯆꯤꯟ ꯒꯔꯨꯃꯌꯨꯝꯁꯨ ꯌꯥꯝ ꯄꯤꯕꯅꯦ ꯌꯨꯝꯅꯥꯝ ꯒ꯭ꯌꯥꯅꯤ ꯇꯅꯨ ꯌꯨꯝꯅꯥꯝꯁꯨ ꯂꯣꯡꯖꯝ ꯑꯁꯥ ꯕꯟꯀꯤꯝ ꯅꯥꯎꯔꯦꯝ ꯂꯟꯆꯦꯟꯕ ꯌꯨꯝꯂꯦꯝꯕꯝ ꯑꯗꯒꯤ ꯐ꯭ꯔꯤ ꯁꯣꯔꯥꯏꯁꯝ ꯔꯤꯁꯤꯀꯥꯟꯇ ꯑꯣꯖꯤꯠ ꯑꯣꯏꯅꯥꯝꯁꯦ ꯌꯥꯝ ꯄꯤꯕꯅꯦ ꯑꯗꯣ ꯑꯣꯖꯤꯠ ꯑꯣꯏꯅꯥꯝꯅ ꯑꯩꯉꯣꯟꯗ ꯅꯍꯥꯟ ꯅꯣꯡꯃ ꯑꯃ ꯀꯣꯃꯦꯟ ꯑꯃ ꯄꯤꯕꯤꯔꯛꯑꯦꯕꯀꯣ ꯀꯩ ꯆꯥꯕꯩꯅꯣ ꯑꯩꯅ ꯆꯒꯦꯝꯄꯣꯝꯕ ꯆꯥꯕꯩ ꯃꯥꯜꯂꯦꯕ ꯑꯗ ꯃꯥꯅ ꯏꯀꯥꯏꯕ ꯃꯥꯜꯂꯦ ꯆꯥꯛꯇꯣ ꯌꯥꯝ ꯆꯥꯎꯒ ꯍꯥꯏꯔꯛꯑꯦꯕꯀꯣ ꯑꯩ ꯀꯩꯁꯨ ꯏꯀꯥꯏꯖꯗꯦꯀꯣ ꯑꯩꯅ ꯆꯥꯛ ꯆꯥꯡꯗꯣ ꯑꯩꯅ ꯑꯗꯨꯝ ꯌꯥꯕ ꯃꯑꯣꯡꯗꯅꯦꯕꯀꯣ ꯑꯩꯒꯤ ꯑꯣꯏꯅ ꯌꯥꯖꯕ ꯃꯑꯣꯡꯗ ꯑꯗꯨꯝ ꯆꯥꯕꯅꯦ ꯑꯣꯖꯤꯠ ꯑꯣꯏꯅꯥꯝ ꯃꯥꯁꯦ ꯑꯉꯥꯡ ꯑꯣꯏꯗꯣꯏꯅꯦ ꯑꯗꯨꯝ ꯁꯤꯁꯇꯔ ꯍꯥꯏꯔꯒ ꯑꯗꯨꯝ ꯀꯣꯃꯦꯟ ꯄꯤꯕꯤꯔꯛꯑꯦ ꯑꯉꯥꯡꯅ ꯑꯍꯜꯂꯗꯤ ꯈꯪꯗꯦ ꯁꯨꯝ ꯑꯩꯒꯤ ꯋꯥꯈꯜꯗ ꯑꯉꯥꯡ ꯑꯣꯏꯖꯔꯝꯗꯧ ꯃꯥꯟꯕꯗꯣ ꯑꯗꯨꯒꯤꯅꯦ ꯃꯌꯥꯝ ꯑꯗꯒꯤꯗꯤ ꯊꯣꯏꯕꯤ ꯀꯥꯝꯕꯝ ꯀꯣꯃꯦꯟ ꯌꯥꯝ ꯄꯤꯕꯤꯔꯛꯑꯦ ꯃꯇꯧ ꯂꯩꯕꯤ ꯂꯥꯏꯔꯦꯟ ꯂꯥꯛꯄꯝꯁꯨ ꯌꯥꯝ ꯄꯤꯕꯤꯔꯛꯑꯦ ꯄꯨꯈ꯭ꯔꯝꯕꯝ ꯃꯥꯂꯦꯝ ꯁꯣꯃꯣꯔꯖꯤꯠ ꯑꯦꯅꯤꯂꯤꯃꯅꯤꯁꯤꯡ ꯀꯃꯦꯟ ꯑꯗꯨꯝ ꯄꯤꯕꯤꯔꯛꯑꯦꯕꯀꯣ ꯃꯌꯥꯝ ꯑꯩꯅ ꯚꯤꯗꯤꯑꯣ ꯊꯥꯒꯠꯄ ꯈꯨꯗꯤꯡꯒꯤ ꯑꯗꯨꯝ ꯄꯤꯕꯤꯔꯛꯑꯦ ꯑꯗꯣ ꯊꯦꯡꯛ ꯌꯨ ꯁꯣ ꯃꯆ ꯂꯦꯞꯇꯅꯁꯨ ꯑꯗꯨꯝ ꯀꯃꯦꯟ ꯄꯤꯕꯤꯌꯣ ꯑꯗꯨꯒ ꯑꯗꯨꯝꯁꯨ ꯁꯞꯄꯣꯔꯠ ꯇꯧꯕꯤꯌꯣꯕꯀꯣ ꯃꯌꯥꯝ ꯑꯗꯣ ꯑꯃꯨꯛ ꯆꯥꯔꯛꯀꯦ ꯑꯗꯣ ꯆꯥꯗꯕꯤꯗ ꯉꯥꯡꯉꯨ ꯍꯥꯏꯕꯁꯨ ꯃꯌꯥꯝ ꯑꯃ ꯌꯥꯎꯋꯦ ꯑꯗꯣ ꯉꯁꯤꯒꯤꯁꯤꯗꯤ ꯑꯩ ꯑꯇꯣꯞ ꯚꯤꯗꯤꯑꯣꯗ ꯄꯥꯛꯅꯗꯤ ꯉꯥꯡꯖꯔꯛꯑꯔꯣꯏꯒꯦꯕꯀꯣ ꯃꯌꯥꯝ ꯀꯣꯃꯦꯟ ꯄꯥꯊꯣꯛꯄꯩꯗ ꯑꯩ ꯑꯗꯨꯝ ꯍꯥꯏꯔꯛꯀꯦ ꯑꯩ ꯑꯗꯨꯝ ꯂꯣꯏꯅꯃꯛ ꯈꯪꯉꯦꯕꯀꯣ ꯃꯌꯥꯝ ꯑꯩ ꯀꯣꯃꯦꯟꯁꯨ ꯑꯗꯨꯝ ꯍꯟꯖꯕꯅꯦ ꯑꯩꯅ ꯆꯥꯔꯤꯉꯩꯗ ꯅꯣꯏ ꯀꯃꯦꯟ ꯍꯥꯏꯔꯛꯇ꯭ꯔꯦ ꯑꯣꯔ ꯃꯤ ꯃꯃꯤꯡ ꯍꯥꯏꯔꯛꯇꯦꯅ ꯑꯩ ꯅꯣꯏ ꯀꯩꯝ ꯀꯥꯎꯕ ꯂꯩꯇꯦ ꯃꯌꯥꯝ ꯑꯩ ꯁꯨꯃꯥꯏꯅ ꯑꯃꯨꯛ ꯚꯤꯗꯤꯑꯣ ꯊꯥꯒꯠꯂꯛꯀꯦ ꯀꯣꯃꯦꯟ ꯄꯥꯊꯣꯛꯄꯒꯤ ꯑꯣꯏꯔꯁꯨ ꯑꯗꯩ Q&A ꯇꯧꯁꯦꯒ ꯌꯥꯝ ꯍꯥꯏꯌꯦꯕꯀꯣ Q&A ꯍꯥꯏꯁꯦ ꯃꯌꯥꯝ ꯑꯩ ꯑꯗꯨꯝ ꯍꯥꯏꯖꯔꯛꯀꯦ ꯑꯩ ꯑꯗꯨꯝ ꯑꯩ ꯑꯗꯨꯝ ꯍꯥꯏꯔꯛꯀꯦꯕꯀꯣ ꯑꯗꯨꯝ ꯑꯗꯣ ꯑꯩ ꯑꯃꯨꯛ ꯆꯥꯔꯛꯀꯦ ꯅꯥꯀꯨꯞꯄꯤꯅꯤ ꯈꯜꯂ ꯆꯥꯔꯗꯕꯅꯤꯁꯦ
Hào theo ạ. Cho nó ăn thôi á. Singju세 ngari haptabine ma'am ngasi Thursday ne bago Thursday khudingi dum nga gumba chade ba adu ngari haptabi singju ne du shu yam hawe thoi drink ga beson ga tawraga cool house kino hapane YY budi hapane khara amani adusu yam hawe ma'am singju em changang sa am pam kre han di tham dam ni am bang nga adu bu yam pam kre changang sa am hawe haide thum ma ga ne ani changang a thum ba ba me ko du me comment adom pe birak pa gai do ai mo ko maming haijira ke bu ko hai cruisam sana thoi hai cruisam sana thoi sa ingon chi da ne Sogri ga paknam ga amta chabiro hai comment dum halle ba ko adu comment no mata ba birakte comment no mata an birakte dum hai ka doine ba ai soina na chajara ke sogri ga paknam ga do adu yai ngang la gumba se sida ai udi ude ba ko adu ai dum koi thi thiraga mong ngeng ga dum chajara ke soida ne chara kan ko ma'am soina ne chara kan adagi Rajesh ning thousam comment oina pibirak pa Jotin Hawai Iram gidamak hai ko Iram gidamak se aigi video khuding makta comment pirak pane top commenter kaina tha hawone ba ko so thank you so much mana ingona comment ama pibir e adugi comment to ai dum pathok sarake adagi Lashram Jeki masu comment adum pibir e adai Median Thiam Winner Singh Alima Shri and Sikh haye Oinam Loidang Lai Thangbam Subakanta Jenitas blog si ma'am sa ingona comment adum pibirak pani aduga Pawan Zimik se Manasu comment adum pibira e Pawan Zimik thank you so much ai mamangi video da nangi ming da amta hai hogi tawbane ba ko ado ai hai dress sorry for that ado Pawan Zimik thank you so much aina video hek thagat pa hobadagi ne ma je adom support tarak pane ba hek thagat pa hoba kanda comment ga pirak pane ba ko ma'am ai mayam nungsi doi mak su nungsi ba ko adai tar hek horak padagi dom comment pibi ba do adu mamangi video da in hai gadam ne adu hai dre adu oinam loidang sam nungsi ba ne iche se ko ma dom comment pibi re ngonda inaw tawdana yam nungsi e dagi Jinidas blog sina ngang oi doine chiche kaina ga dum torak pane ma jam nungsiye rasi tombi mkhaibam adaidi toina comment bibirak pa khomaksam santos sitaljit pukrambam koncham lanchen bi ko moi ma'am se comment dum pibir e ado ma'am comment leptan adum pibira o agi video sengaga ai adum haijabdo ko magi best friend adaidi machan adumai adum treat tawbiraga ingonda adum semdokningba hainingba orsu loinamak phajana haibiyo adu mayam haisingga jahana loi haidora age bako
ꯑꯗꯨꯒ ꯐ꯭ꯔꯨꯁꯇꯣꯃꯦꯟꯗꯤ ꯍꯥꯏꯌꯦ ꯃꯥꯁꯨ ꯑꯩꯉꯣꯟꯗ ꯀꯣꯃꯦꯟ ꯃꯌꯥꯝ ꯄꯤꯕꯤꯕꯅꯦ ꯑꯗꯒꯤ ꯖꯦꯔꯤꯛ ꯖꯦꯠ BMGO ꯀꯣꯃꯦꯟ ꯑꯗꯨꯝ ꯄꯤꯕꯤꯔꯛꯑꯦ ꯆꯤꯡꯂꯦꯝꯕꯁꯨ ꯑꯗꯨꯒ ꯗꯦꯕꯗꯇꯥ ꯇꯣꯡꯕ꯭ꯔꯝꯁꯨ ꯑꯗꯨꯝ ꯄꯤꯕꯤꯔꯛꯑꯦ ꯑꯗꯒꯤ ꯄꯥꯝꯃꯨꯕ ꯊꯣꯛꯆꯣꯝ ꯌꯥꯝ ꯅꯨꯡꯁꯤꯕꯅꯦ ꯁꯤ ꯉꯥꯡꯁꯦ ꯑꯗꯨꯝ ꯀꯣꯃꯦꯟ ꯄꯤꯔꯛꯄꯅꯦ ꯑꯗꯒꯤ ꯂꯨꯡꯕꯤ ꯃꯥꯁꯨ ꯀꯣꯃꯦꯟ ꯑꯗꯨꯝ ꯄꯤꯔꯛꯑꯦ ꯑꯗꯨꯒ ꯑꯦꯅꯤ ꯍꯥꯏꯌꯦ ANNIE ꯀꯣ ꯃꯣꯆꯥꯗ ꯈꯦꯜꯂꯝꯕ ꯃꯣꯏ ꯃꯌꯥꯝꯁꯦ ꯑꯩꯉꯣꯟꯗ ꯑꯗꯨꯝ ꯀꯃꯦꯟ ꯄꯤꯕꯤꯔꯛꯑꯦ ꯚꯤꯗꯤꯑꯣ ꯈꯨꯗꯤꯡꯃꯛꯇ ꯑꯅꯝꯕꯅ ꯄꯤꯕꯤꯔꯛꯑꯦ ꯑꯗꯨꯒꯤ ꯄꯥꯊꯣꯔꯛꯄꯅꯤ ꯃꯌꯥꯝꯁꯤꯗ ꯑꯩꯅ ꯌꯥꯍꯧꯗꯕ ꯌꯥꯎ ꯇꯥꯔꯁꯨ ꯑꯩ ꯁꯨꯝꯕꯒꯤ ꯚꯤꯗꯤꯑꯣꯁꯦ ꯑꯃꯨꯛ ꯁꯦꯝꯖꯔꯛꯀꯦꯕꯀꯣ ꯃꯌꯥꯝ ꯑꯗ ꯑꯩ ꯂꯣꯏꯅꯃꯛ ꯑꯗꯨꯝ ꯍꯥꯏꯖꯔꯛꯀꯦ ꯑꯩꯅ ꯁꯤꯒꯤ ꯚꯤꯗꯤꯑꯣ ꯅꯝꯕꯩ ꯃꯔꯝꯗꯤ ꯁ꯭ꯄꯦꯁꯤꯌꯦꯜꯂꯤ ꯑꯩꯒꯤ ꯀꯣꯃꯦꯟꯇꯔ ꯚ꯭ꯌꯨꯋꯔ ꯁꯕꯁꯀ꯭ꯔꯥꯏꯕꯔꯒꯤꯗꯃꯛꯇ ꯁꯦꯝꯖꯕ ꯚꯤꯗꯤꯑꯣꯅꯦ ꯍꯥꯏꯕꯗꯤ ꯅꯣꯏꯅ ꯑꯩꯉꯣꯟꯗ ꯎꯠꯄꯤꯔꯤꯕ ꯃꯇꯦꯡ ꯍꯥꯏꯒꯦꯀꯣ ꯃꯌꯥꯝ ꯁꯤꯒꯤ ꯃꯇꯦꯡꯁꯦ ꯊꯥꯡꯉꯩ ꯁꯦꯡꯅ ꯑꯩ ꯌꯥꯝ ꯄꯥꯝꯃꯦ ꯃꯌꯥꯝ ꯃꯇꯦꯡꯁꯦ ꯀꯔꯝꯕ ꯃꯇꯦꯡꯅ ꯅꯣꯏꯅ ꯑꯩꯉꯣꯟꯗ ꯇꯧꯕꯤꯁꯦ ꯍꯥꯏ ꯀꯥꯟꯗ ꯋꯤꯗꯥꯎꯠ ꯔꯤꯇꯔꯟꯁꯇꯣ ꯃꯤ ꯑꯃꯅ ꯍꯦꯜꯞ ꯇꯧꯕ ꯃꯇꯝꯗ ꯔꯤꯇꯔꯟꯁꯀꯨꯝꯕꯁꯦ ꯑꯗꯨꯝ ꯈꯟꯕꯅꯦꯕꯀꯣ ꯑꯗꯣ ꯅꯣꯏꯅ ꯑꯩꯉꯣꯟꯗ ꯀꯣꯃꯦꯟ ꯇꯧꯕꯤꯗꯅ ꯚ꯭ꯌꯨ ꯇꯧꯕꯤꯗꯅ ꯇꯧꯔꯤꯕ ꯃꯌꯥꯝꯁꯦ ꯁꯤꯗꯤ ꯋꯤꯗꯥꯎꯠꯅꯦꯅ ꯈꯟꯖꯩꯕ ꯍꯥꯏꯗꯤ ꯊꯥꯡꯉꯩ ꯁꯦꯡꯅ ꯍꯦꯜꯞ ꯇꯧꯕꯤꯕꯅꯦꯕ ꯃꯤꯒꯤ ꯈꯟꯗ꯭ꯔꯁꯨ ꯑꯩꯅ ꯈꯟꯖꯩꯕꯀꯣ ꯍꯥꯏꯕꯗꯤ ꯀꯩꯁꯨ ꯑꯩꯉꯣꯟꯗ ꯅꯣꯏꯅ ꯁꯞꯄꯣꯔꯠ ꯇꯧꯔꯤꯁꯦ ꯍꯦꯜꯞꯅꯤꯗꯅꯀꯣ ꯑꯗꯨꯒ ꯀꯩꯁꯨꯁꯨ ꯅꯣꯏꯅ ꯔꯤꯇꯔꯟ ꯀꯩꯁꯨꯁꯨ ꯐꯪꯅꯤ ꯈꯜꯂ ꯇꯧꯕ ꯅꯠꯇꯦꯕ ꯁꯤꯒꯤ ꯍꯦꯜꯞ ꯈꯨꯇꯧꯁꯦ ꯊꯥꯡꯉꯩ ꯁꯦꯡꯅ ꯑꯩ ꯊꯥꯒꯠꯆꯔꯤ ꯃꯌꯥꯝ ꯑꯁꯦꯡꯕꯅꯦ ꯄꯨꯛꯅꯤꯡꯁꯨ ꯌꯥꯝ ꯅꯨꯡꯁꯤ ꯑꯗꯨꯝ ꯂꯦꯞꯇꯅ ꯁꯞꯄꯣꯔꯠ ꯇꯧꯕꯤꯌꯣ ꯁꯤ ꯍꯥꯏꯖꯒꯦ ꯑꯗꯨꯒ ꯑꯩꯅ ꯁꯤꯗ ꯃꯃꯤꯡ ꯆꯤꯊꯍꯧꯕ ꯑꯗꯨꯝ ꯌꯥꯎꯒꯅꯤꯕꯀꯣ ꯃꯌꯥꯝ ꯃꯊꯪ ꯚꯤꯗꯤꯑꯣꯗ ꯑꯃꯨꯛ ꯁꯣꯏꯗꯅ ꯍꯥꯞꯆꯔꯛꯀꯦ ꯃꯌꯥꯝ ꯑꯩ ꯀꯅꯥꯝꯇꯗ ꯃꯤꯔꯥꯏꯕ ꯂꯩꯇꯦꯕꯀꯣ ꯃꯥꯅ ꯁꯤꯅꯤ ꯑꯗꯨꯝꯕ ꯑꯝꯇ ꯂꯩꯇꯦ ꯍꯥꯏꯕꯗꯤ ꯑꯩꯅ ꯑꯗꯨꯝ ꯀꯣꯃꯦꯟꯇ ꯎꯖꯕ ꯑꯗꯨꯝꯕ ꯃꯌꯥꯝꯗꯣ ꯑꯗꯨ ꯍꯥꯏꯖꯕꯅꯦ ꯑꯗꯨꯒ ꯃꯌꯥꯝ ꯑꯃꯁꯨ ꯂꯩꯍꯧꯔꯤꯕꯅꯦ ꯑꯩ ꯃꯊꯪ ꯚꯤꯗꯤꯑꯣ ꯁꯣꯏꯅ ꯑꯗꯨꯝ ꯍꯥꯞꯆꯔꯛꯀꯦ ꯑꯗꯣ ꯑꯃꯨꯛ ꯆꯥꯒꯦ ꯍꯥꯎꯕꯁꯨ ꯍꯥꯎꯔꯦ ꯍꯥꯏꯗꯤ ꯆꯥꯁꯦ ꯑꯣꯛꯑꯔꯣꯏꯌꯦ ꯑꯩ ꯈꯪꯉꯦ ꯏꯔꯝꯗꯝꯒꯤꯗꯃꯛ ꯍꯥꯏꯕꯁꯤꯅ ꯀꯃꯦꯟ ꯄꯤꯕꯤꯔꯛꯄꯁꯦ ꯑꯩꯉꯣꯟꯗ ꯐꯖꯅ ꯑꯗꯨꯝ ꯍꯥꯏꯕꯤꯔꯛꯑꯦꯕꯀꯣ ꯃꯌꯥꯝ ꯂꯣꯏꯅꯃꯛ ꯍꯥꯏꯔꯛꯏꯗ ꯑꯅꯝꯕꯅ ꯐꯖꯅ ꯌꯥꯝꯅ ꯑꯩꯅ ꯁꯤꯁꯦ ꯀꯩꯅꯣ ꯕꯤꯐ ꯊꯣꯡꯕ꯭ꯔꯥ ꯕꯤꯐ ꯊꯣꯡꯕ ꯑꯣꯏꯔ ꯃꯥꯜꯂꯦ ꯌꯥꯝꯅ ꯍꯥꯎꯅꯤꯕꯣ ꯃꯣꯔꯣꯛꯇꯤ ꯌꯥꯝ ꯆꯥꯁꯤꯟꯕꯤꯒꯅꯣ ꯑꯗꯣ ꯑꯩꯗꯤ ꯑꯦꯟꯖꯥꯡ ꯁꯤꯃ ꯆꯥꯔꯛꯑꯣ ꯍꯥꯏꯕꯗꯣ ꯁꯨꯛꯍꯥꯏ ꯍꯥꯏꯔꯣꯏ ꯅꯪꯅ ꯅꯣꯡꯃꯒꯤ ꯁꯤꯃ ꯆꯥꯔꯛꯄꯗꯣ ꯑꯗꯨꯅꯤ ꯑꯩꯅ ꯊꯋꯥꯏ ꯇꯥꯅ ꯄꯥꯝꯅ ꯌꯦꯡꯖꯔꯤꯁꯦ ꯑꯗꯣ ꯏꯁꯤꯡ ꯌꯥꯝ ꯊꯛꯆꯟꯕꯤꯌꯨꯀꯣꯅ ꯍꯥꯏꯌꯦꯕꯀꯣ ꯃꯌꯥꯝ ꯃꯥꯁꯦ ꯑꯩꯉꯣꯟꯗ ꯑꯗꯨꯝ ꯏꯁꯤꯡ ꯊꯛꯆꯜꯂꯣ ꯀꯥꯏꯅ ꯑꯗꯨꯝ ꯍꯥꯏꯕ ꯁꯤꯁꯨ ꯇꯁꯦꯡꯅ ꯑꯩ ꯀꯤꯌꯔ ꯃꯈꯜ ꯑꯃꯅꯦꯅ ꯈꯟꯖꯩꯕꯀꯣ ꯆꯨꯝꯃꯦ ꯍꯥꯏꯔꯛꯏꯁꯦ ꯑꯗꯨꯒ ꯊꯦꯡꯛ ꯌꯨ ꯁꯣ ꯃꯆ ꯁꯨꯃꯥꯏꯅ ꯑꯗꯨꯝ ꯂꯦꯞꯇꯅ ꯑꯗꯨꯝ ꯁꯞꯄꯣꯔꯠ ꯇꯧꯕꯤꯌꯣ ꯁꯤ ꯍꯥꯏꯖꯒꯦ ꯍꯥꯏꯕꯗꯤ ꯁꯨꯃꯥꯏꯅ ꯍꯥꯏꯕ ꯀꯣꯃꯦꯟꯁꯦ ꯑꯗꯨꯝ ꯃꯌꯥꯝ ꯑꯃ ꯊꯦꯡꯅꯩꯌꯦꯕꯀꯣ ꯑꯗ ꯃꯌꯥꯝ ꯑꯗꯨꯒ ꯀꯣꯃꯦꯟ ꯑꯃ ꯂꯥꯛꯑꯦꯕꯀꯣ ꯀꯣꯃꯦꯟꯇꯤꯁꯤꯁꯨ ꯑꯩꯅ ꯕꯤꯐ ꯆꯥꯕꯩꯅꯦꯕ ꯃꯌꯥꯝꯁꯤꯗ ꯍꯥꯏꯐꯦꯠ ꯅꯦꯒꯦꯇꯤꯞꯇ ꯆꯠꯈꯤꯗꯣꯏꯔꯥ ꯈꯪꯗꯦ ꯑꯩꯅꯗꯤ ꯑꯍꯥꯟꯕꯗ ꯁꯖꯦꯁꯟꯅꯦꯅ ꯍꯥꯟꯅ ꯂꯧꯖꯔꯨꯕꯅꯦ ꯑꯗꯒꯤ ꯑꯩꯉꯣꯟꯗ ꯀꯩꯅꯣꯝꯃ ꯍꯥꯏꯕꯤꯔꯛꯄꯅꯦꯅ ꯈꯜꯂꯨꯕꯅꯦꯕꯀோ ꯑꯗꯣ ꯀꯣꯃꯦꯟꯇꯁꯨ ꯀꯣꯃꯦꯟ ꯑꯃꯅꯤ ꯇꯧꯅꯔꯒ ꯈꯠꯅꯍꯧꯕꯕꯨꯗꯤ ꯅꯠꯇꯦ ꯕꯠ ꯀꯩꯅꯣ ꯈꯔ ꯉꯥꯡꯅꯍꯧꯋꯦꯕꯀꯣ ꯃꯌꯥꯝ ꯑꯗꯨ ꯇꯧꯕꯤꯒꯅꯣ ꯁꯦꯡꯅ ꯍꯥꯏꯖꯒꯦ ꯑꯗꯨ ꯇꯧꯕꯤꯒꯅꯣ ꯑꯗꯣ ꯀꯣꯃꯦꯟꯇꯣ ꯑꯩ ꯃꯤ ꯃꯃꯤꯡꯗꯨꯕꯨꯗꯤ ꯑꯩ ꯍꯥꯏꯔꯛꯑꯔꯣꯏꯒꯦ ꯑꯗꯨ ꯑꯣꯏꯇꯥꯔꯁꯨ ꯀꯣꯃꯦꯟ ꯄꯤꯕꯤꯔꯛꯏꯁꯦ ꯀꯥꯏ ꯆꯠꯈ꯭ꯔꯦ ꯁꯨꯃꯥꯏꯅ ꯍꯥꯏꯌꯦꯕꯀꯣ ꯃꯩꯇꯩꯅꯦꯗꯤ ꯍꯥꯏ ꯃꯩꯇꯩꯅꯕꯨ ꯁꯟ ꯊꯣꯡꯕ ꯆꯥꯅꯕ꯭ꯔꯣ ꯑꯩꯁꯨ ꯃꯩꯇꯩꯅꯤ ꯑꯩꯈꯣꯏꯗꯤ ꯁꯟꯁꯦ ꯂꯥꯏꯅꯤ ꯈꯜꯂꯤ ꯍꯥꯏꯌꯦꯕꯀꯣ ꯃꯌꯥꯝ ꯑꯗꯨꯏ ꯀꯣꯃꯦꯟ ꯑꯗꯨꯝ ꯍꯟꯖꯩꯕꯀꯣ ꯑꯩ ꯃꯃꯥꯡꯒꯤ ꯕꯤꯐ ꯑꯃ ꯆꯥꯕ ꯀꯥꯟꯗꯁꯨ ꯀꯣꯃꯦꯟ ꯁꯨꯃꯥꯏꯅ ꯑꯗꯨꯝ ꯇꯧꯕ ꯈꯔ ꯂꯥꯛꯑꯦꯕꯀꯣ ꯑꯩ ꯑꯗꯨꯝ ꯍꯥꯏꯈꯤꯕꯅꯦꯕ
ꯑꯩ ꯑꯗꯨꯝ ꯆꯥꯈꯤꯕꯩꯅꯤ, ꯆꯥꯗꯕ ꯅꯣꯏ ꯇꯁꯦꯡꯅ ꯔꯦꯁꯄꯦꯛ ꯇꯧꯏ, ꯅꯣꯏꯅ ꯂꯦꯝꯍꯟꯅꯤꯡꯕꯩꯅꯤ ꯑꯣꯔ ꯅꯣꯏꯅ ꯆꯥꯗꯕꯒꯤ ꯑꯗꯨꯝ ꯍꯥꯏꯔꯤꯅꯤꯅ ꯍꯥꯏꯌꯦꯕꯀꯣ꯫ ꯑꯩ ꯈꯪꯉꯦ ꯑꯗꯨꯝ ꯁꯟꯁꯦ ꯑꯗꯨꯅꯦ ꯃꯌꯥꯝ ꯑꯃ ꯂꯩꯈ꯭ꯔꯦ, ꯑꯗꯨ ꯂꯣꯏ ꯇꯣꯛꯊꯣꯛꯈ꯭ꯔꯒ ꯑꯩ ꯑꯗꯨꯝ ꯀꯣꯃꯦꯟ ꯍꯟꯖꯩ, ꯄꯔꯁꯅꯦꯂꯤ ꯅꯠꯇꯦ, ꯀꯃꯦꯟꯇ ꯑꯗꯨꯝ ꯍꯟꯖꯩ꯫ ꯑꯩꯅ ꯑꯗꯨꯝ ꯊꯦꯡꯛ ꯌꯨ ꯀꯃꯦꯟ ꯇꯧꯕꯤꯔꯛꯄꯩ, ꯑꯗꯨꯒ ꯑꯩꯅ ꯁꯣꯝꯕꯨ ꯌꯥꯝ ꯔꯦꯁꯄꯦꯛ ꯇꯧꯖꯩꯅ ꯍꯥꯏꯌꯦꯕꯀꯣ꯫ ꯑꯗꯨꯒ ꯑꯇꯩ ꯆꯥꯔꯁꯨ ꯚꯤꯗꯤꯑꯣꯗꯤ ꯑꯗꯨꯝ ꯌꯦꯡꯉꯦ, ꯆꯥꯕꯤꯔꯛꯀꯅꯨꯅ ꯍꯥꯏꯔꯛꯑꯦꯕꯀꯣ꯫ ꯑꯗꯨꯒ ꯁꯤ ꯀꯣꯃꯦꯟꯠꯁꯇꯅꯦꯕ ꯃꯌꯥꯝꯅ ꯑꯗꯨꯝ ꯍꯥꯏꯅꯔꯤꯗꯣ, ꯃꯩꯇꯩ ꯂꯥꯏ ꯑꯗꯨ ꯂꯥꯏꯀ ꯇꯧꯔꯒ ꯃꯌꯥꯝ ꯁꯤꯃꯗꯤ ꯇꯧꯕꯤꯒꯅꯣ, ꯆꯥꯗꯕ ꯃꯤ ꯑꯗꯨꯝ ꯆꯥꯕꯤꯒꯅꯣ, ꯆꯥꯕ ꯃꯤ ꯑꯗꯨꯝ ꯆꯥꯖꯁꯅꯣꯕꯀꯣ꯫ ꯁꯤꯃꯗꯤ ꯈꯤꯇꯪ ꯀꯩ ꯍꯥꯏꯅꯤ, ꯀꯃꯥꯏ ꯍꯥꯏꯅꯤ, ꯁꯤꯃꯗꯤ ꯈꯤꯇꯪ ꯔꯤꯂꯦꯛꯁ ꯍꯥꯏꯗꯣꯏꯔꯥ ꯑꯗꯨꯃꯥꯏꯅ ꯇꯧꯕꯤꯔꯣꯕꯀꯣ꯫ ꯑꯗꯨꯅ ꯁꯨꯃꯥꯏꯅ ꯍꯥꯏꯕꯤꯒꯅꯣ꯫ ꯑꯗꯨꯒ ꯉꯥꯅꯨ ꯆꯥꯕꯒꯤꯗꯁꯨ ꯑꯃꯨꯛ ꯍꯥꯏꯔꯛꯑꯦꯕꯀꯣ, ꯉꯥꯅꯨ ꯌꯦꯟ ꯊꯣꯡꯕꯗꯤ ꯆꯥꯕꯤꯔꯣ, ꯑꯗꯨꯕꯨ ꯁꯟ ꯊꯣꯡꯕꯗꯤ ꯆꯥꯕꯤꯔꯛꯑꯅꯨꯅ ꯍꯥꯏꯕ꯫ ꯑꯩꯉꯣꯟꯗ ꯁꯦꯝꯗꯣꯛꯄꯤꯔꯤꯕ ꯑꯣꯏꯔꯝꯅꯤꯕꯀꯣ, ꯑꯗꯨ ꯈꯟꯗꯅ ꯑꯩ ꯑꯗꯨꯝ ꯀꯣꯃꯦꯟ ꯍꯟꯖꯩ꯫ ꯑꯩꯅ ꯍꯟꯕ ꯀꯣꯃꯦꯟꯠꯁꯦ ꯑꯩ ꯑꯗꯨꯝ ꯄꯥꯊꯣꯛꯆꯔꯛꯀꯦ꯫ ꯑꯩꯅ ꯁꯤ ꯍꯥꯏꯕꯒꯤ ꯃꯔꯝꯁꯦ ꯀꯩꯒꯤꯅꯣ ꯍꯥꯏꯕ ꯃꯇꯝꯗꯀꯣ ꯃꯌꯥꯝ, ꯀꯩ ꯍꯥꯏꯈ꯭ꯔꯦ, ꯑꯩ ꯀꯩꯝꯇ ꯂꯥꯟꯅ ꯈꯟꯕꯁꯨ ꯂꯩꯇꯦꯕꯀꯣ꯫ ꯑꯗꯨ ꯑꯣꯏ ꯇꯥꯔꯁꯨ ꯑꯩꯅ ꯍꯥꯏꯖꯅꯤꯡꯕꯗꯤ ꯃꯌꯥꯝ ꯑꯗꯨꯝ ꯒ꯭ꯌꯥꯟ ꯇꯥꯕꯤꯔꯝꯒꯅꯤꯗꯤ ꯈꯜꯂꯦ, ꯍꯥꯏꯕꯗꯤ ꯑꯗꯨꯒꯤ ꯑꯗꯥꯒꯤ ꯆꯥꯅꯕꯅꯤ ꯈꯣꯠꯅꯕꯅꯤ ꯑꯗꯨ ꯍꯥꯏꯕꯤꯒꯅꯨ ꯃꯌꯥꯝ, ꯁꯦꯡꯅ ꯆꯥꯗ꯭ꯔꯒꯅ ꯆꯥꯗ꯭ꯔꯦ, ꯆꯥꯗꯕ ꯃꯤꯕꯨ ꯔꯦꯁꯄꯦꯛ ꯇꯧꯖꯩ, ꯃꯥꯒꯤꯁꯨ ꯀꯩꯅꯣꯝꯃ ꯈꯟꯖꯔ ꯂꯩꯔꯤꯅꯦꯕꯀꯣ꯫ ꯑꯗ ꯑꯩ ꯁꯤ ꯀꯃꯦꯟꯁꯦ ꯄꯥꯊꯣꯛꯆꯔꯔꯣꯏꯒꯦ ꯃꯌꯥꯝ, ꯍꯥꯏꯕꯗꯤ ꯂꯥꯟꯅ ꯁꯨꯝ ꯈꯟꯅꯈꯤꯗꯧ ꯃꯥꯜꯂꯦꯕ꯫ ꯑꯩꯗꯤ ꯀꯩꯝꯇ ꯂꯥꯟꯅꯗꯤ ꯈꯟꯕ ꯂꯩꯇꯦ, ꯑꯗꯨꯕꯨ ꯑꯩꯅ ꯍꯥꯏꯖꯅꯤꯡꯕꯗꯤ ꯑꯆꯥꯕ ꯃꯤ ꯑꯗꯨꯝ ꯆꯥꯕ ꯀꯩꯁꯨ ꯀꯥꯏꯗꯦ, ꯆꯥꯗꯕꯗꯤ ꯆꯥꯕꯤꯔꯨꯔꯅꯨ꯫ ꯍꯣꯏ, ꯆꯥꯗꯕ ꯃꯤꯕꯨ ꯑꯩꯈꯣꯏꯅ ꯑꯗꯨꯝ ꯔꯦꯁꯄꯦꯛ ꯇꯧꯒꯗꯕꯅꯦ, ꯃꯤ ꯈꯨꯗꯤꯡꯃꯛ ꯔꯦꯁꯄꯦꯛ ꯇꯧꯒꯗꯕꯅꯦ, ꯁꯤꯃ ꯍꯥꯏꯖꯒꯦ꯫ ꯑꯗꯨ ꯆꯥꯔꯒ ꯍꯦꯛꯇ ꯐꯕ ꯑꯣꯔ ꯐꯠꯇꯕ ꯁꯨꯃꯥꯏꯅ ꯇꯧꯅꯤ ꯍꯥꯏꯕꯗꯤ ꯀꯩꯁꯨ ꯂꯩꯇꯦ ꯈꯜꯂꯦꯕꯀꯣ ꯃꯌꯥꯝ, ꯑꯗꯨꯒꯤꯅꯦ꯫ ꯑꯗꯣ ꯁꯤ ꯀꯃꯦꯟꯁꯦ ꯄꯥꯊꯔꯔꯣꯏꯒꯦ, ꯍꯥꯏꯕꯗꯤ ꯁꯨꯝ ꯃꯌꯥꯝ ꯑꯃ ꯀꯣꯃꯦꯟ ꯇꯧꯅꯕꯗꯣ ꯅꯨꯡꯉꯥꯏꯇꯦꯕꯀꯣ, ꯁꯦꯡꯅ ꯍꯥꯏꯔꯕꯗ꯫ ꯑꯗꯣ ꯀꯩꯁꯨ ꯀꯥꯏꯗꯦ, ꯑꯩ ꯑꯗꯨꯝ ꯁꯖꯦꯁꯟꯅꯦ ꯑꯗꯨꯝ ꯈꯟꯖꯩ, ꯑꯗꯩ ꯑꯩꯕꯨ ꯌꯥꯝ ꯂꯦꯝꯍꯟꯅꯤꯡꯕꯩ ꯑꯣꯏꯔꯝꯕꯁꯨ ꯌꯥꯏ, ꯑꯗꯨꯝꯕ ꯃꯌꯥꯝ ꯑꯃ ꯂꯩꯈ꯭ꯔꯦ, ꯑꯗꯨꯒꯤꯅꯦ꯫ ꯑꯗꯣ ꯊꯦꯡꯛ ꯌꯨ ꯁꯣ ꯃꯆ, ꯀꯣꯃꯦꯟ ꯑꯗꯨꯝ ꯇꯧꯕꯤꯔꯛꯄ ꯀꯥꯎꯕꯤꯒꯅꯣ, ꯁꯤ ꯑꯗꯨꯝ ꯍꯥꯏꯖꯔꯒꯦ꯫ ꯁꯨꯃꯥꯏꯅ ꯉꯧꯕ ꯆꯅꯥꯁꯦ ꯋꯥꯏ ꯇꯥꯗꯕꯅꯦꯕ, ꯁꯨꯃꯥꯏꯅ ꯅꯞꯂꯤ ꯇꯥꯕꯅꯦ, ꯌꯥꯝ ꯅꯨꯡꯁꯤꯌꯦ꯫ ꯊꯥꯏꯅ ꯑꯩꯈꯣꯏ ꯃꯥꯒꯤ ꯃꯃꯥꯁꯦ, ꯑꯕꯣꯛꯁꯦ, ꯃꯥꯁꯦ ꯗꯨꯀꯥꯟ ꯐꯝꯃꯦꯕꯀꯣ꯫ ꯑꯗꯣ ꯁꯤꯡꯖꯨ ꯌꯣꯜꯂꯦꯕ, ꯁꯤꯡꯖꯨꯁꯦ ꯁꯨꯃꯥꯏꯅ ꯇꯧꯔꯒ, ꯀꯃꯥꯏ ꯍꯥꯏꯅꯤ, ꯃꯁꯛꯁꯦ ꯈꯤꯇꯪ ꯆꯐꯣꯟ ꯅꯥꯏꯕ ꯍꯥꯏꯗꯣꯏꯔꯥ, ꯁꯨꯃꯥꯏꯅ ꯇꯧꯔꯒ ꯇꯧꯋꯦꯕ꯫ ꯑꯗꯨꯒ ꯁꯤꯡꯖꯨꯗꯣ ꯇꯣꯠꯂꯒ ꯆꯥꯃꯤꯟꯅꯕꯗꯅꯦ ꯌꯥꯝ ꯍꯥꯎꯋꯦꯕꯀꯣ, ꯑꯗꯨ ꯆꯥꯅꯤꯡꯉꯦ, ꯁꯤꯁꯦ ꯌꯥꯝ ꯍꯥꯎꯋꯦ꯫ ꯈꯔ ꯏꯪꯉꯦꯀꯣ ꯃꯌꯥꯝ, ꯃꯈꯣꯟ ꯍꯧꯗ꯭ꯔꯦ ꯑꯗꯨꯅ ꯃꯌꯥꯝ ꯀꯣꯃꯦꯟ ꯇꯧꯕꯤꯕꯗꯤ ꯀꯥꯎꯕꯤꯒꯅꯣ, ꯑꯩ ꯑꯗꯨꯝ ꯍꯥꯏꯖꯔꯤꯗꯨꯅꯦꯕꯀꯣ, ꯍꯥꯏꯕꯗꯤ ꯅꯣꯏꯒꯤ ꯀꯃꯦꯟ ꯑꯩꯉꯣꯟꯗ ꯚ꯭ꯌꯨꯋꯔꯁ ꯈꯨꯗꯤꯡꯃꯛ, ꯁꯕꯁꯀ꯭ꯔꯥꯏꯕꯔ ꯈꯨꯗꯤꯡꯃꯛ ꯂꯣꯏꯅꯃꯛ ꯊꯥꯒꯠꯆꯔꯤ꯫ ꯑꯩꯒꯤ ꯀꯅꯥꯝꯇ ꯂꯩꯇ꯭ꯔꯁꯨꯀꯣ ꯃꯌꯥꯝ, ꯅꯣꯏꯅ ꯑꯗꯨꯝ ꯂꯩꯕꯤꯕ ꯃꯥꯜꯂꯦꯕ꯫ ꯁꯤ ꯍꯥꯏꯖꯒꯦ ꯃꯌꯥꯝ, ꯑꯩ ꯑꯁꯦꯡꯕꯒꯤꯅꯦ ꯃꯌꯥꯝ, ꯑꯩꯅ ꯍꯥꯏꯔꯤꯁꯦ, ꯍꯥꯏꯕꯗꯤ ꯑꯩ ꯀꯃꯥꯏꯅ ꯍꯥꯏꯗꯣꯏꯅꯣ ꯈꯪꯗꯦꯕꯀꯣ, ꯑꯗꯨꯝ ꯀꯃꯦꯟ ꯑꯗꯨꯝ ꯇꯧꯕꯤꯔꯛꯑꯣ ꯃꯌꯥꯝ꯫ ꯑꯗꯨꯒ ꯃꯣꯅꯥꯂꯤ ꯑꯉꯣꯝꯅꯁꯨ ꯁꯨꯃꯥꯏꯅ ꯍꯥꯏꯔꯛꯑꯦꯕꯀꯣ, ꯑꯆꯝꯕꯅ ꯍꯦꯟꯅ ꯐꯩꯗ,
ꯌꯥꯔꯤꯈꯩ ꯑꯆꯝꯕ ꯆꯥꯕꯤꯔꯛꯑꯣ ꯏꯁꯥꯁꯨ ꯐꯅꯕ ꯑꯗꯣ ꯐ꯭ꯔꯥꯏꯒ ꯑꯆꯝꯕꯒꯁꯦ ꯌꯥꯝ ꯆꯥꯟꯅꯕꯅꯦ ꯁꯤꯁꯨ ꯆꯥꯕꯤꯔꯛꯑꯣꯅ ꯍꯥꯏꯌꯦꯕꯀꯣ ꯑꯩ ꯁꯣꯏꯗꯅ ꯆꯥꯖꯔꯛꯀꯦ ꯑꯗꯨꯒ ꯁꯨꯃꯥꯏꯅ ꯌꯥꯝ ꯍꯥꯏ ꯑꯆꯝꯕ ꯆꯥꯔꯛꯑꯣ ꯀꯥꯡꯁꯣꯏ ꯆꯥꯔꯛꯑꯣ ꯑꯗꯨ ꯍꯥꯏꯕ ꯃꯌꯥꯝꯗꯣ ꯑꯩ ꯂꯣꯏ ꯆꯥꯖꯔꯛꯀꯦꯕꯀꯣ ꯃꯌꯥꯝ ꯑꯩ ꯂꯣꯏ ꯆꯥꯔꯛꯇꯣꯏꯅꯦ ꯚꯤꯗꯤꯑꯣꯁꯨ ꯉꯥꯏꯕꯤꯔꯝꯃꯨ ꯃꯌꯥꯝꯅ ꯆꯥꯔꯛꯑꯣ ꯍꯥꯏꯕ ꯃꯌꯥꯝꯗꯣ ꯑꯩ ꯇꯞ ꯇꯞꯅ ꯂꯣꯏꯅ ꯆꯥꯖꯔꯛꯀꯦ ꯑꯩ ꯂꯣꯏꯅ ꯈꯪꯉꯦꯕꯀꯣ ꯍꯥꯏꯕꯗꯤ ꯑꯗꯨ ꯆꯥꯔꯣ ꯑꯗꯨ ꯆꯥꯔꯣ ꯍꯥꯏꯕ ꯃꯌꯥꯝꯗꯣ ꯂꯣꯏꯅ ꯈꯪꯉꯦ ꯑꯩ ꯂꯣꯏꯅꯃꯛ ꯆꯥꯖꯔꯛꯀꯦ ꯑꯗꯨꯒ ꯑꯩꯒꯤ ꯚꯤꯗꯤꯑꯣꯁꯦ ꯁ꯭ꯋꯥꯏꯐꯥꯎ ꯌꯦꯡꯕꯤꯕ ꯈꯨꯗꯤꯡꯃꯛꯁꯨ ꯊꯥꯒꯠꯆꯔꯤ ꯍꯥꯏꯗꯤ ꯚꯤꯗꯤꯑꯣꯁꯦ ꯁꯥꯡꯉꯝꯗꯧ ꯃꯥꯜꯂꯦꯕꯀꯣ ꯑꯗꯣ ꯁꯤꯐꯥꯎ ꯑꯗꯨꯝ ꯌꯦꯡꯕꯤꯕꯒꯤ ꯊꯥꯒꯠꯆꯔꯤ ꯑꯗꯨꯒ ꯚꯤꯗꯤꯑꯣꯁꯦ ꯂꯣꯏ ꯐꯥꯎꯁꯨ ꯌꯦꯡꯕꯤꯌꯨ ꯃꯌꯥꯝ ꯁꯤ ꯍꯥꯏꯖꯒꯦ ꯑꯗꯨꯒ ꯑꯩꯅ ꯀꯩꯅꯣꯗ ꯚꯤꯗꯤꯑꯣ ꯑꯃ ꯑꯩꯒꯤ ꯂꯦꯇꯦꯁ ꯚꯤꯗꯤꯑꯣꯗꯀꯣ ꯉꯥꯅꯨ ꯂꯩꯕ ꯆꯠꯄꯒꯤ ꯑꯗꯨꯗꯩꯗꯨꯗ ꯉꯥꯡꯕꯝ ꯒꯣꯗ ꯕ꯭ꯂꯦꯁ ꯌꯨꯁꯦ ꯃꯥꯁꯦ ꯑꯗꯨꯝ ꯀꯣꯃꯦꯟ ꯄꯤꯕꯅꯦꯀꯣ ꯃꯌꯥꯝ ꯑꯩ ꯃꯃꯥꯡꯗꯁꯨ ꯍꯥꯏꯖꯈ꯭ꯔꯕꯅꯦ ꯑꯗꯣ ꯃꯥꯅ ꯃꯦꯘꯥꯂꯌꯥ ꯃꯤꯁ ꯇꯧꯋꯦ ꯑꯩꯁꯨ ꯂꯩꯔꯝꯃꯦ ꯁꯤꯂꯣꯡꯗ ꯂꯥꯏꯔꯤꯛ ꯇꯝꯕꯒꯤ ꯅꯣꯡꯁꯇꯣꯟꯗ ꯁꯤꯅꯔꯤ ꯌꯥꯝ ꯐꯖꯕ ꯑꯃ ꯂꯩꯕꯅꯦ ꯍꯥꯏꯕꯀꯣ ꯃꯌꯥꯝ ꯑꯩ ꯁꯣꯏꯗꯅ ꯃꯇꯥꯡ ꯆꯥꯔꯀꯥꯟꯗ ꯑꯩ ꯍꯧꯖꯤꯛꯇꯤ ꯈꯤꯇꯪ ꯃꯇꯥꯡ ꯆꯥꯗꯦꯕꯀꯣ ꯁꯣꯏꯗꯅ ꯑꯩ ꯃꯦꯘꯥꯂꯌꯥꯒꯤ ꯑꯗꯨꯝ ꯈꯔ ꯐꯖꯕ ꯃꯐꯝꯗ ꯆꯠꯂꯒ ꯑꯩ ꯃꯨꯛꯕꯥꯡ ꯇꯧꯒꯦꯅ ꯈꯜꯂꯦꯕꯀꯣ ꯃꯨꯛꯕꯥꯡ ꯅꯠꯇ꯭ꯔꯁꯨ ꯁꯨꯝ ꯕ꯭ꯂꯣꯒ ꯑꯣꯏ ꯀꯩ ꯑꯣꯏ ꯑꯗꯨꯝ ꯆꯥꯕꯤ ꯈꯣꯠꯄꯤ ꯑꯩ ꯈꯔ ꯑꯗꯨꯝ ꯇꯧꯖꯔꯛꯀꯦ ꯃꯌꯥꯝ ꯑꯗꯨꯐꯧꯇꯤ ꯉꯥꯏꯕꯤꯌꯣ ꯑꯗꯣ ꯑꯩ ꯁꯣꯏꯗꯅꯗꯤ ꯇꯧꯔꯛꯀꯅꯤꯀꯣ ꯃꯌꯥꯝ ꯁꯣꯏꯗꯅ ꯇꯧꯖꯔꯛꯀꯦ ꯇꯧꯕ ꯉꯝꯕꯁꯨ ꯑꯣꯏꯒꯦ ꯑꯗꯣ ꯑꯩ ꯇꯧꯖꯔꯛꯀꯦ ꯃꯌꯥꯝ ꯐꯖꯕ ꯃꯌꯥꯝ ꯑꯃ ꯂꯩꯌꯦꯕꯀோ ꯑꯗꯣ ꯑꯩꯁꯨ ꯆꯠꯇꯕ ꯃꯌꯥꯝ ꯑꯃ ꯂꯩꯌꯦꯕꯀꯣ ꯑꯗꯨ ꯆꯠꯂꯒ ꯑꯩ ꯎꯠꯆꯔꯛꯀꯦ ꯃꯌꯥꯝ ꯑꯗꯨꯁꯨ ꯉꯥꯏꯕꯤꯌꯣ ꯑꯗꯣ ꯑꯩ ꯍꯧꯖꯤꯛꯀꯤꯗꯤ ꯉꯝꯈꯤꯔꯣꯏ ꯑꯗꯨ ꯑꯣꯏꯇꯥꯔꯁꯨ ꯅꯣꯏꯅ ꯆꯠꯍꯟꯅꯤꯡꯕ ꯃꯐꯝꯈꯩꯗꯣ ꯀꯃꯦꯟ ꯇꯧꯁꯜꯂꯝꯃꯣ ꯑꯗꯨ ꯍꯥꯏꯔꯒꯦ ꯑꯗꯨ ꯉꯁꯥꯏ ꯑꯩꯅ ꯑꯣꯏꯅꯥꯝ ꯂꯣꯏꯗꯥꯡ ꯀꯣꯃꯦꯟ ꯑꯗꯨꯝ ꯄꯤꯕꯤꯔꯛꯑꯦ ꯍꯥꯏꯕꯗꯣ ꯌꯥꯝ ꯅꯨꯡꯁꯤꯕꯅꯦ ꯁꯤꯁꯦ ꯏꯅꯥꯎꯄꯤ ꯏꯁꯤꯕꯤ ꯆꯦꯅ ꯍꯥꯏꯕ ꯆꯥꯕꯤꯔꯛꯄ ꯏꯅꯥꯎꯕꯨ ꯊꯥꯒꯠꯆꯔꯤ ꯆꯦꯅ ꯍꯦꯟꯅ ꯃꯥꯏ ꯄꯥꯛꯄ ꯑꯣꯏꯌꯨꯀꯣ ꯀꯥꯏꯅ ꯑꯁ ꯑꯩ ꯌꯥꯝ ꯅꯨꯡꯁꯤꯌꯦ ꯁꯨꯃꯥꯏꯅ ꯍꯥꯏꯕꯁꯦ ꯍꯥꯏꯕꯗꯤ ꯈꯪꯗꯦ ꯁꯛ ꯎꯅꯕ ꯅꯠꯇꯦ ꯀꯩꯝ ꯎꯅꯕ ꯅꯠꯇꯦ ꯑꯗꯨꯏꯁꯨ ꯁꯨꯃꯥꯏꯅ ꯍꯥꯏꯔꯛꯄꯁꯦ ꯈꯪꯗꯦ ꯌꯥꯝ ꯅꯨꯡꯁꯤꯕ ꯐꯥꯎꯋꯦꯕ ꯍꯥꯏꯕꯗꯤ ꯅꯣꯏꯅ ꯄꯪꯍꯥꯏꯗ ꯍꯥꯏꯕꯁꯨ ꯑꯣꯏꯔꯝꯃꯣꯏꯗꯀꯣ ꯊꯃꯣꯏꯗꯒꯤ ꯑꯗꯨꯝ ꯍꯥꯏꯔꯛꯄ ꯃꯥꯜꯂꯦ ꯑꯗꯨꯅ ꯍꯥꯏꯗꯤ ꯑꯗꯨꯝ ꯌꯥꯝꯅ ꯅꯨꯡꯉꯥꯏꯕ ꯐꯥꯎꯋꯦꯕꯀꯣ ꯑꯗꯨꯒ ꯑꯦꯟꯗ꯭ꯔꯤꯅꯥ ꯂꯤꯁꯝꯀꯣ ꯃꯥꯁꯨ ꯀꯣꯃꯦꯟ ꯑꯗꯨꯝ ꯄꯤꯕꯤꯔꯛꯄꯅꯦ ꯃꯌꯥꯝ ꯃꯥ ꯀꯣꯃꯦꯟꯁꯦ ꯊꯦꯡꯉꯦ ꯑꯗꯨꯝ ꯍꯥꯏꯔꯛꯇꯣꯏꯅꯦ ꯌꯥꯍꯧ ꯊꯦꯡꯉꯦꯁꯨ ꯍꯥꯏꯔꯝꯃꯦꯀꯣ ꯁꯤꯗ ꯌꯥꯍꯧ ꯊꯦꯡꯉꯁꯨ ꯌꯦꯡꯒꯦ ꯚꯤꯗꯤꯑꯣꯁꯦ ꯑꯗꯣ ꯃꯨꯛꯕꯥꯡ ꯇꯧꯗ꯭ꯔꯤꯀꯥꯟꯗ ꯚꯤꯗꯤꯑꯣ ꯁꯨꯃꯥꯏꯅ ꯍꯥꯄꯛꯄꯁꯤꯁꯨ ꯑꯗꯨꯝ ꯅꯨꯡꯉꯥꯏ ꯌꯦꯡꯕ ꯍꯥꯏꯌꯦꯕꯀꯣ ꯍꯣꯏ ꯃꯌꯥꯝ ꯑꯩ ꯃꯌꯥꯝꯅ ꯅꯨꯡꯉꯥꯏꯅꯕ ꯑꯗꯨم ꯇꯧꯖꯔꯛꯀꯦ ꯑꯗꯨꯝ ꯁꯖꯦꯁꯁꯨ ꯇꯧꯕꯤꯔꯝꯃꯣ ꯑꯗꯣ ꯁꯤ ꯍꯥꯏꯖꯒꯦ ꯑꯗꯨꯒ ꯌꯥꯏꯐꯕꯤ ꯍꯥꯏꯀꯣ ꯌꯥꯏꯐꯕꯤꯁꯦ ꯏꯆꯦꯁꯦ ꯃꯥꯒꯤ ꯌꯨꯇ꯭ꯌꯨꯕ ꯆꯦꯅꯦꯜ ꯑꯃꯁꯨ ꯂꯩꯕꯅꯦꯕꯀꯣ ꯃꯌꯥꯝ ꯑꯗꯣ ꯃꯥ ꯑꯗꯨꯝ ꯀꯣꯃꯦꯟ ꯄꯤꯕꯤꯔꯛꯑꯦ マꯁꯨ ꯌꯥꯝ ꯍꯥꯎꯅꯤꯌꯦ ꯑꯩꯒꯤ ꯐꯦꯚꯣꯔꯥꯏꯠꯅꯦ ꯉꯥꯅꯨ ꯊꯣꯡꯕꯁꯦ ꯍꯥꯏ ꯉꯥꯅꯨ ꯊꯣꯡꯕꯗꯅꯦꯕꯀꯣ ꯀꯣꯃꯦꯟ ꯄꯤꯕꯤꯔꯝꯃꯤꯁꯦ ꯑꯗꯩꯗꯤ ꯂꯦꯇꯦꯁ ꯀꯣꯃꯦꯟ ꯑꯃ ꯂꯩꯔꯝꯃꯦ ꯌꯥꯝꯅ ꯅꯣꯛꯅꯤꯡꯉꯒ ꯍꯔꯥꯎꯕ ꯑꯃ ꯅꯦꯅꯥ ꯁꯣꯏꯕꯝ ꯍꯥꯏꯌꯦꯀꯣ ꯑꯗꯨꯒ ꯏꯆꯜ ꯅꯪꯅ ꯆꯥꯕꯁꯦ ꯌꯦꯡꯕ ꯌꯥꯝ ꯅꯨꯡꯁꯤ ꯃꯊꯪꯗ ꯁꯟ ꯊꯣꯡꯕ ꯆꯥꯕꯤꯔꯛꯑꯣ ꯏꯆꯜ ꯃꯁꯛꯁꯦ ꯁ꯭ꯇꯥꯔꯤꯡ ꯀꯃꯂꯥꯒ ꯃꯥꯟꯅꯔꯞ ꯇꯧꯋꯦ ꯍꯥꯏ ꯃꯌꯥꯝ ꯃꯥꯟꯅꯕ ꯃꯥꯟꯅꯗꯕꯗꯨꯗꯤ ꯃꯤ ꯃꯃꯤꯠꯅꯤꯀꯣ ꯑꯗꯨꯏꯁꯨ ꯀꯃꯂꯥꯁꯦ ꯃꯌꯥꯝ ꯄꯥꯝꯃꯛꯑꯦ ꯍꯥꯏꯕꯗꯤ ꯅꯨꯡꯁꯤꯕꯅꯦꯕ ꯀꯃꯂꯥꯁꯦ ꯌꯥꯝꯅ ꯀꯣ ꯃꯌꯥꯝ ꯂꯣꯏ ꯅꯨꯡꯁꯤꯅꯔꯝꯒꯅꯤ ꯑꯗꯨꯝ ꯃꯥꯜꯂꯦꯒ ꯍꯥꯏꯖꯤꯜꯂꯛꯄꯤꯅꯦꯕ ꯑꯗꯨꯕꯨꯗꯤ ꯅꯨꯡꯁꯤꯔꯗꯤ ꯑꯗꯨꯝ ꯄꯪꯃꯥꯟꯗ ꯃꯥꯜꯂꯛꯄꯅꯤꯗ ꯑꯗꯣ ꯃꯥꯜꯂꯦ ꯍꯥꯏꯕꯒꯤ ꯃꯌꯥꯝ ꯑꯩ ꯍꯔꯥꯎꯕꯗꯤ ꯅꯠꯆꯗꯦ ꯑꯗꯣ ꯍꯔꯥꯎꯕꯨꯗꯤ ꯍꯔꯥꯎꯋꯤꯗ ꯍꯥꯏꯗꯤ ꯀꯃꯂꯥꯗꯣ ꯅꯨꯡꯁꯤꯕꯅꯦ ꯑꯗꯩ ꯃꯁꯛꯁꯨ ꯑꯩ ꯄꯥꯝꯃꯦꯕꯀꯣ ꯌꯥꯝꯅ ꯑꯗꯨꯝ ꯑꯗꯣ ꯁꯨꯃꯥꯏꯅ ꯑꯗꯨꯝ ꯍꯥꯏꯕꯒꯤ ꯍꯔꯥꯎꯋꯦ ꯑꯗꯣ ꯁꯤꯃꯛꯅꯦ ꯑꯩ ꯃꯥꯜꯂꯝꯃꯅꯤꯗꯤ ꯑꯩ ꯀꯩꯁꯨ ꯈꯜꯂꯨꯗꯦꯕꯀꯣ ꯑꯗꯣ ꯊꯦꯡꯛ ꯌꯨ ꯁꯣ ꯃꯆ ꯑꯩ ꯑꯃꯨꯛ ꯆꯥꯖꯔꯛꯀꯦ ꯀꯣꯃꯦꯟ ꯄꯤꯕꯤꯕ ꯀꯥꯎꯕꯤꯒꯅꯣ ꯑꯗꯨꯝ ꯂꯦꯞꯇꯅꯁꯨ ꯁꯞꯄꯣꯔꯠ ꯇꯧꯕꯤꯌꯣ ꯑꯩꯅ ꯉꯝꯕ ꯀꯥꯟꯗ ꯑꯩ ꯍꯧꯖꯤꯛ ꯀꯩꯝꯇ ꯉꯝꯗ꯭ꯔꯤ ꯃꯌꯥꯝ ꯉꯝꯕ ꯀꯥꯟꯗ ꯑꯩꯅ ꯉꯝꯕ ꯈꯔꯁꯨ ꯑꯗꯨꯝ ꯇꯧꯖꯒꯦ ꯃꯌꯥꯝ ꯁꯤ ꯍꯥꯏꯖꯒꯦ
ꯐꯖꯩ ꯃꯁꯛꯇꯣ ꯑꯗꯨꯒ ꯃꯌꯥꯝꯅ ꯀꯣꯃꯦꯟ ꯌꯥꯝ ꯇꯧꯕꯤꯔꯛꯄꯁꯦ ꯑꯩ ꯀꯥꯏꯗꯩꯅꯣ ꯍꯥꯏꯔꯛꯑꯦꯕꯀꯣ ꯃꯌꯥꯝ ꯑꯩꯁꯦ ꯑꯁꯦꯡꯕꯕꯨꯗꯤ ꯑꯩ ꯄꯣꯛꯄꯕꯨꯗꯤ ꯃꯌꯥꯝ ꯑꯩ ꯈꯣꯡꯖꯣꯝꯗ ꯄꯣꯛꯑꯦ ꯑꯉꯥꯡ ꯑꯣꯏꯔꯤꯉꯩꯗꯁꯨ ꯈꯣꯡꯖꯣꯝꯗ ꯑꯗꯨꯝ ꯂꯩꯔꯛꯑꯦ ꯑꯗꯨꯕꯨ ꯑꯅꯝꯕꯅ ꯕꯣꯔꯗꯤꯡ ꯍꯣꯁꯇꯦꯜ ꯔꯦꯟꯠ ꯁꯨꯃꯥꯏ ꯁꯨꯝ ꯂꯩꯔꯛꯑꯦ ꯑꯗꯣ ꯑꯩꯈꯣꯏ ꯕꯕꯥꯗꯤ ꯑꯩꯅ ꯈꯪꯉꯛꯄꯗ ꯑꯗꯨꯝ ꯂꯩꯔꯝꯗ꯭ꯔꯦ ꯃꯃꯥ ꯂꯩꯇꯕꯗꯒꯤ ꯑꯗꯨꯝ ꯂꯩꯇ꯭ꯔꯦꯕꯀꯣ ꯑꯗꯣ ꯃꯌꯥꯝ ꯁꯤꯒꯤ ꯚꯤꯗꯤꯑꯣꯁꯤꯗꯤ ꯑꯩꯅ ꯃꯇꯥꯡ ꯆꯥꯔꯀꯥꯟꯗ ꯃꯌꯥꯝꯗ ꯁꯣꯏꯗꯅ ꯁꯤꯌꯔ ꯇꯧꯖꯔꯛꯀꯦ ꯁꯤ ꯍꯥꯏꯖꯒꯦ ꯑꯗꯣ ꯁꯤꯡꯖꯨꯁꯤꯁꯨ ꯑꯩ ꯆꯥꯕ ꯉꯝꯗ꯭ꯔꯦꯕꯀꯣ ꯃꯌꯥꯝ ꯉꯁꯤꯗꯤ ꯁꯥꯎꯔꯅꯨ ꯃꯨꯛꯕꯥꯡꯁꯦ ꯑꯗꯨꯝ ꯑꯩ ꯀꯣꯃꯦꯟ ꯑꯣꯏꯅ ꯐꯖꯅ ꯑꯗꯨꯝ ꯄꯥꯊꯣꯛꯑꯒꯦ ꯑꯣꯔ ꯑꯩꯒꯤ ꯊꯃꯣꯏꯗ ꯂꯩꯕꯗꯣ ꯑꯦꯛꯁꯄ꯭ꯔꯦꯁ ꯇꯧꯒꯦꯅ ꯁꯨꯝ ꯆꯥꯗ꯭ꯔꯗꯤ ꯑꯩꯒꯤꯗꯤ ꯃꯨꯛꯕꯥꯡ ꯆꯦꯅꯦꯜꯅꯤꯅ ꯑꯗꯨꯒꯤ ꯑꯗꯨꯝ ꯆꯥꯔꯕꯅꯦ ꯑꯗꯨꯒ ꯑꯩꯉꯣꯟꯗ ꯀꯣꯃꯦꯟ ꯇꯧꯕꯤꯔꯛꯄ ꯀꯦꯂꯤ ꯆꯅꯥ ꯆꯥꯕꯤꯔꯛꯑꯣ ꯁꯤꯡꯖꯨ ꯆꯥꯕꯤꯔꯛꯑꯣ ꯕꯣꯔꯥ ꯆꯥꯕꯤꯔꯛꯑꯣ ꯍꯥꯏꯕ ꯃꯌꯥꯝꯒꯤꯗꯃꯛꯇꯁꯨ ꯆꯥꯖꯕꯅꯦ ꯌꯥꯝꯁꯨ ꯍꯥꯎꯋꯦ ꯃꯌꯥꯝ ꯕꯣꯔꯥ ꯌꯥꯝ ꯍꯥꯎꯋꯦ ꯀꯦꯂꯤ ꯆꯅꯥꯁꯦ ꯌꯥꯝ ꯍꯥꯎꯋꯦ ꯑꯩꯅ ꯉꯁꯥꯏ ꯑꯩꯈꯣꯏ ꯑꯕꯣꯛꯀꯤ ꯍꯥꯏꯕꯗꯣ ꯑꯗꯨ ꯌꯥꯝ ꯅꯤꯡꯁꯤꯡꯉꯦꯕꯀꯣ ꯁꯤꯡꯖꯨꯁꯤꯗꯤ ꯃꯌꯥꯝ ꯑꯩ ꯆꯥꯕ ꯉꯝꯗ꯭ꯔꯦ ꯑꯩꯅ ꯍꯧꯖꯤꯛ ꯆꯥꯏꯁꯦ ꯅꯨꯡꯗꯥꯡꯗꯅꯦ ꯑꯗꯨꯗꯨꯅ ꯑꯩ ꯆꯥꯁꯨ ꯆꯥꯅꯤꯡꯕ ꯐꯥꯎꯗ꯭ꯔꯦꯕꯀோ ꯑꯁꯦꯡꯕꯒꯤ ꯑꯗꯣ ꯃꯊꯪ ꯚꯤꯗꯤꯑꯣꯗꯗꯤ ꯃꯌꯥꯝ ꯆꯥꯔꯛꯑꯒꯦ ꯑꯗꯨ ꯚꯤꯗꯤꯑꯣꯗꯣ ꯉꯥꯏꯕꯤꯔꯝꯃꯣ ꯃꯊꯪ ꯚꯤꯗꯤꯑꯣꯗ ꯊꯦꯡꯅꯔꯁꯦ ꯁꯤ ꯍꯥꯏꯔꯒ ꯂꯣꯏꯁꯜꯂꯒꯦ ꯑꯗꯨꯒ ꯂꯣꯏꯁꯟꯗ꯭ꯔꯤꯉꯩ ꯃꯃꯥꯡꯗ ꯃꯌꯥꯝ ꯀꯣꯃꯦꯟ ꯇꯧꯕ ꯑꯗꯨꯝ ꯇꯧꯕꯤꯔꯝꯃꯣ ꯁꯕꯁꯀ꯭ꯔꯥꯏꯕ ꯇꯧꯗꯕ ꯌꯥꯎ ꯇꯥꯔꯁꯨ ꯁꯕꯁꯀ꯭ꯔꯥꯏꯕ ꯁꯣꯏꯗꯅ ꯇꯧꯁꯟꯕꯤꯔꯝꯃꯣ ꯃꯌꯥꯝ ꯅꯣꯏꯒꯤ ꯁꯕꯁꯀ꯭ꯔꯥꯏꯕ ꯑꯃꯗꯣ ꯑꯩꯉꯣꯟꯗ ꯚꯦꯂ꯭ꯌꯨ ꯌꯥꯝ ꯂꯩꯕꯀꯣ ꯑꯩꯅ ꯑꯗꯨꯝ ꯍꯥꯏꯖꯕꯗꯣꯀꯣ ꯑꯗꯣ ꯁꯣꯏꯗꯅ ꯁꯕꯁꯀ꯭ꯔꯥꯏꯕꯁꯨ ꯇꯧꯕꯤꯔꯝꯃो ꯚꯤꯗꯤꯑꯣ ꯂꯣꯏꯕꯧ ꯌꯦꯡꯕꯤꯕꯒꯤ ꯊꯦꯡꯛ ꯌꯨ ꯁꯣ ꯃꯆ ꯀꯣꯃꯦꯟ ꯇꯧꯕꯤꯕꯁꯨ ꯀꯥꯎꯕꯤꯒꯅꯨ ꯀꯣꯃꯦꯟꯗ ꯑꯗꯨꯝ ꯇꯧꯁꯟꯕꯤꯔꯝꯃꯣ ꯃꯊꯪ ꯀꯩ ꯆꯥꯔꯨꯒꯦ ꯍꯥꯏꯕꯗꯣ ꯑꯩ ꯑꯗꯨꯝ ꯁꯣꯏꯗꯅ ꯆꯥꯖꯔꯛꯀꯅꯤ ꯉꯁꯤ ꯍꯌꯦꯡ ꯅꯠꯇ꯭ꯔꯁꯨ ꯑꯩ ꯑꯗꯨꯝ ꯁꯣꯏꯗꯅ ꯆꯥꯖꯔꯛꯀꯅꯤ ꯃꯌꯥꯝ ꯊꯦꯡꯛ ꯌꯨ ꯁꯣ ꯃꯆ ꯚꯤꯗꯤꯑꯣ ꯑꯗꯨꯝ ꯌꯦꯡꯕꯤꯌꯣ ꯃꯊꯪ ꯚꯤꯗꯤꯑꯣ ꯊꯦꯡꯅꯔꯁꯦ